Saknairaba Sumang Lila artist Lukhoi Layengbada CM gi artist singi tengbangi mating nirakli. Lamdam asigi Sumang Lila gi maming lairaba matam amada maming chatkiba Sumang Lila igi mahauda Prakash haba haina miyamna khangnakiba saknairaba artist Hianglam Lukhoi laifam Hiangthang asi heart ki anaba amana maram oiduna hauzik RIMS Hospital ki ICU da laikannaduna lairi. Layengba asida sel thungi awaba sauna mayoknari maram aduna Chief Minister gi artist singi tengbangi makhada mahaki layengba asida mateng pangbinaba Manipur lengaki puning chingsilakli panbe abadi August ki tarik kunda saknairaba artist Lukhoi heart attack tauge tarukpadagi khudakta RIMS Hospital da pukhatuna hauzik ICU da laikannaduna lairibani.